ꯍꯋꯥꯏꯔꯣꯝ ꯄꯣꯠ ꯀꯥꯞꯄꯦ ꯑꯁ ꯆꯥ ꯂꯣꯏꯕ ꯕꯖꯥꯔ ꯆꯠꯂꯅꯤ ꯃꯌꯥꯝ ꯏꯇꯥꯎꯕꯤꯅ ꯄꯥꯝꯕꯤꯕ ꯉꯥꯍꯩ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯕꯒ ꯉꯥꯍꯩ ꯂꯩꯕ ꯆꯠꯂꯅꯤ ꯕꯖꯥꯔꯗ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯞꯄ ꯉꯝꯃꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯁꯨ ꯏꯇꯥꯎꯕꯤꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯤꯃꯨꯛ ꯌꯦꯡꯁꯤ ꯑꯁꯤꯗꯤ ꯃꯌꯥꯡ ꯇꯣꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪ ꯀꯣꯊꯔꯦ ꯑꯣꯏꯃꯥ ꯄꯥꯡ ꯊꯣꯛꯑꯒ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕꯗꯀꯣ ꯑꯁꯤꯒ ꯁꯨꯝ ꯍꯧꯔꯒꯦ ꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯖꯔꯦ ꯉꯥ ꯉꯧꯕ ꯂꯩꯖꯔꯦ ꯁꯦ ꯉꯥ ꯉꯧꯕ ꯂꯩꯔꯦ ꯁꯦ ꯔꯧꯅꯤ ꯔꯧ ꯑꯇꯥꯎꯕ ꯑꯗꯩ ꯆꯅꯥ ꯉꯧꯕ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯂꯩꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯂꯧꯍꯧꯈꯤꯒꯦ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ ꯃꯅꯝꯁꯤꯗꯤ ꯃꯅꯝꯁꯦ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯒꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯃꯅꯝꯁꯤꯗꯤ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯁꯦ ꯊꯝꯃꯒꯦ ꯃꯌꯥꯝꯗꯗꯤ ꯍꯧꯔꯒꯦ ꯍꯋꯥꯏ ꯊꯣꯡꯕꯗꯩ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯋꯥꯏꯁꯦ ꯄꯥꯟꯒ ꯍꯥꯞꯆꯜꯂꯤꯅꯤꯀꯣ ꯃꯌꯥꯝ ꯄꯥꯟꯁꯦ ꯀꯔꯝꯕꯅꯣ ꯒꯪꯒꯥ ꯄꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯎꯔꯥꯛꯑꯝꯃꯕꯅꯤ ꯍꯋꯥꯏꯔꯣꯝ ꯄꯣꯠꯇ ꯀꯥꯞꯄꯦ ꯋꯥ ꯃꯥꯀ ꯑꯁ ꯆꯥ ꯂꯣꯏꯕ ꯕꯖꯥꯔ ꯆꯠꯂꯅꯤ ꯃꯌꯥꯝ ꯏꯇꯥꯎꯕꯤꯅ ꯄꯥꯝꯕꯤꯕ ꯉꯥꯍꯩ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯕꯒ ꯉꯥꯍꯩ ꯂꯩꯕ ꯆꯠꯂꯅꯤ ꯕꯖꯥꯔꯗ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯞꯄ ꯉꯝꯃꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯁꯨ ꯏꯇꯥꯎꯕꯤꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯉꯥꯏꯕꯤꯔꯣ ꯑꯁꯤꯅꯗꯤ ꯍꯥꯟꯅ ꯂꯥꯛꯑꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯁꯤ ꯆꯅꯥ ꯉꯧꯕꯁꯦ ꯀꯨꯀꯔꯗ ꯌꯦꯡꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯀꯨꯀꯔꯗ ꯑꯍꯨꯝꯂꯛ ꯀꯥꯝꯊꯣꯛꯑꯦꯗꯅ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ 5-6ꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯉꯧꯈꯥꯏꯕꯅꯤ ꯆꯝꯅ ꯃꯊꯦꯜ ꯃꯑꯣꯡ ꯇꯥꯕ ꯃꯊꯦꯜꯅꯤ ꯍꯥꯎꯔꯦ ꯐꯖꯅ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯡꯅ ꯄꯤꯒꯦ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠꯅꯤ ꯂꯨꯄꯥ 100ꯗ ꯄꯤꯕꯤꯒꯦ ꯈꯨꯠꯁꯥꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯤꯃꯨꯛ ꯌꯦꯡꯁꯤ ꯉꯁꯤꯗꯤ ꯃꯌꯥꯡ ꯇꯣꯟꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯀꯣꯊꯔꯦ
ổn mà 빵 커서 와 하래 Bapak lebar pam ni iron baik kau sedih. Dari tres dia macam. Chưa rồi chắc lòng tôi ra rồi. Wah. Rồi quá. Wah. Oh, jalan tadi. Ahang một putih, mahal thằng mà kìa. Mahal tak? Chân này nó thì có lấy cái lục gì vậy? Mahal thằng mình phải hiểu quả. All right. All right. Hả? All right, ba. Hả?
Phần thái mình muốn nó xay nữa, ngon lạ, phải bốc đó, chặt là vậy. Chắc là lỗ rồi đây. Em 사진을 하오래. 맥생 하오래 거. Ma'am, like to subscribe to ma'am. Share hai laga ma'am. Mantang sa video sa sulok lo sinjara ke. Bye bye.